Hi everyone, good morning and welcome back on my YouTube channel. Ichina mayam ngasi ID ko video se recipe oina ucharage ko mayam ado aigi recipe se kayoni se sida lai tharoi thongbo oina ucharage do ngasi di sakti uchararoige ko kayino habadi ngasi di recipe oina utrobadina atana sida lai tharoi se ina chamaga thamjarabani aduga kakpasu loire sonda ID kak loire chamba ko to siga ahum mari manga ata ngaire sik ta ngaire aduga se ising da hapaga thum da tinga thame bani aduga ina somda su amu alu khoga phajana jamdhoklaga haidi soria da ising kara hapaga thamjare aduga ya muka sondamna moroya suba moroga suba aduga gi komoya suba tingot amada hapaga ko aduga isiga ina ready tawra thamme khoren hinjang da hapna bana ba ko aduga sondana nakupi manasu kupna soire aduga sida lere otonga sisu haptoi mi horen aduga tespata su yaure punna soira ready taw thamma ko sisu hamna na baini aduga ngasagi moro subodo tengoto singkhra laura hapira sumoina ko sumana hapaga tingaga thammani ngahak thammani ko horen changda hapna ba to mayam ingmina siko makha tana ado tharoido phutba loijare se thum habaga ina futkibani ba ko ado thum su yawbanina motpa myam thoklakani tharoi si manungda ing myam thakta u hangbra angau base asi maki amotpani ado ina hosikse sumain tawradi motpa phabani ba chamthok loiraga khanga sabara sumain thangat piro ko ado phajana ngau thok piro thangalaga ko ngahak 10 minutes dumoina ko jetu sumoina mahi tholakani aba ase khabaiduna olaga maido khara gas to khara kana lekhatpiro aduga mahi se kangti phau ngaura to sondai siga leya pakon sisu kupna sora thame bani hensang hamna ba to alu do in extra pohom da khala thamjare lawthoga ko sita kharaga haptoini ko hensang do han hamna bane to sida ina ta kharaga thambare thamjare se alu se glass dan ta khai bani ko kupna sumana do mahi di haptare ko konna hapage to ngasagi tharoi do sumana mahi thokna lai to se mahi se pura kang handoini ko phajana pura kang hale hairaga duga kothok toimi to siga mahi do kange kothoi ina duga gi sumana patram laubi daga khotaraga ko sumai hapchan bi reba sumaina thamma ganda horen kona khanga sabada amuk thaw hapaga ngaudoini ko myam tharoi se ado ei ucharake ko sida leire ina khangdo thangale thaw sara kanda ko tespata thadabire aduga gi atai su leiri nakupi mana su thadare aduga sumaina ngaudoiba sumaina ngauraga tungda amukasu tonga so hapkani ko myam jenam se khara monthare hai kanduga ko tonga se haptoini duga gi phajana ngaudoini munna machu langsandibo hadi mai color se ko khara ngali oirakani ba aduga haptiba aduga hamninga sumuro akangwa so happa jai haidi happi khara aniga happe chaning manina khoyamana yamna pame madi ko adona moro akangwa se aniga happare mai tamakta to sumaina oirakadobani machu se ko sumaina rakana musagi atingma masla do hojanbiro sumaina do dogai sima sise khara kangdharakpa kanduga ko duga otpiro khabaisina maise kangti baba ngahak sumai otla kanda do tharoi de haisandoini ba to sumaina haijallo tharoi sagi akangwa tharoi do ko khardok thanggi patra ra khardok thangbe tharoi do sumaina hapsan mira phajana otpiro tapna haidi tharoi gi manungda masla si chengnana ba ko to sumaina otpiro masla se phajana munna tawraga mayam se tharoi jingse mahi do changna ba kangdi phaba mai se kanghandoini ba masla mahi se tharoi se punna ngauraga sumaina nga olaga kanghandoini asumoina 5 minutes muk haidi otpiro ko khabesina ngaubiro haiba tare ado ngauraga ko ngatang ngasagi alu do ina ta khaibaro si hapchanjare ko asimu amuk hapchalat matungda simu amuka ngaudoini ko khabaina ko phajana mix tawdoini milaidoini khabaina otlaga sumaina nga hak ngobi bataba mix tawbi taba masla se do mayamdi kama kara monga thongjage myam otpiro ko haibiramo comment box ta aduga aigi thongse mayam pambire gadi amukta su try tawraga yengba yani ko myam engbiu
ꯃꯍꯤꯁꯦ ꯍꯥꯞꯆꯟꯖꯔꯦ ꯑꯗꯣ ꯑꯣꯠꯄ ꯂꯣꯏꯔꯀꯥꯟꯗ ꯁꯨꯃꯥꯏꯅ ꯃꯍꯤꯁꯦ ꯍꯥꯞꯄꯅꯤꯀꯣ ꯅꯤꯛ ꯅꯤꯛ ꯂꯥꯎꯅ ꯌꯥꯝꯅꯗꯤ ꯍꯥꯞꯄꯨꯅꯨ ꯈꯔ ꯈꯖꯤꯛ ꯍꯥꯏꯗꯤ ꯂꯨꯞꯂꯤ ꯇꯪꯀꯣ ꯍꯥꯞꯄꯒ ꯁꯨꯃꯥꯏꯅ ꯃꯤꯛꯁ ꯇꯧꯔꯅꯤꯀꯣ ꯑꯗꯨꯒ ꯒꯦꯁꯇꯣ ꯐ꯭ꯂꯦꯝꯗꯣ ꯂꯩꯈꯠꯄꯤꯔꯣ ꯑꯗꯨꯒ ꯈꯔ ꯁꯧꯍꯜꯂꯣ ꯉꯥꯏꯍꯥꯛ 15 minutes 20 ꯍꯣꯏꯅꯦ ꯑꯗ ꯊꯨꯝꯁꯨ ꯍꯥꯞꯆꯟꯖꯔꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁꯧꯍꯜꯂꯣ ꯉꯝꯃꯤꯈꯩ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯍꯜꯂꯀꯥꯟꯗꯀꯣ ꯑꯗꯨꯒꯒꯤ ꯍꯣꯔꯦꯟ ꯌꯦꯟꯁꯥꯡꯁꯦ ꯊꯥꯡꯗꯒꯗꯕꯅꯤ ꯁꯤꯒ ꯂꯩꯔꯦ ꯉꯁꯥꯏꯒꯤ ꯊꯔꯣꯏꯁꯦ ꯁꯦ ꯁꯨꯃꯥꯏꯅ ꯑꯣꯠꯂꯣ ꯉꯥꯏꯍꯥꯛ ꯑꯣꯠꯂꯀꯥꯟꯗ ꯁꯨꯃꯥꯏꯅ ꯕ꯭ꯔꯣꯡ ꯕ꯭ꯔꯣꯡ ꯁꯧꯔꯛꯀꯅꯤꯀꯣ ꯑꯗꯣ ꯁꯧꯔꯀꯥꯟꯗ ꯃꯍꯤꯁꯦ ꯀꯪꯁꯤꯜꯂꯛꯄ ꯇꯟꯖꯥꯗꯀꯣ ꯑꯗꯨꯒ ꯊꯥꯡꯗꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯣ ꯚꯤꯗꯤꯑꯣ ꯊꯔꯣꯏ ꯊꯣꯡꯕ ꯂꯣꯏꯖꯔꯦ ꯁꯤꯗ ꯂꯩꯔꯦ ꯑꯗꯣ ꯉꯁꯤꯒꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯈꯨꯍꯥꯎ ꯑꯃ ꯍꯥꯎꯔꯦ ꯕꯕꯥꯅ ꯌꯥꯝ ꯍꯥꯎꯔꯦꯅ ꯉꯁꯤꯗꯤ ꯌꯥꯝꯅ ꯍꯥꯏꯔꯦ ꯑꯩꯉꯣꯟꯗ ꯄꯨꯝꯅꯃꯛꯅ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯌꯥꯝ ꯑꯩꯒꯤ ꯊꯔꯣꯏ ꯊꯣꯡꯕꯁꯦ ꯁ꯭ꯇꯥꯏꯜꯁꯦ ꯄꯥꯝꯕꯤꯔꯒꯗꯤ ꯑꯩꯅ ꯑꯃꯨꯛꯀ ꯍꯟꯅ ꯍꯥꯏꯖꯔꯤꯀꯣ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨꯀꯣ ꯃꯌꯥꯝ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯅꯦꯛꯁꯇ ꯑꯃꯨꯛ ꯎꯅꯔꯁꯤ ꯇꯥꯇꯥ ꯕꯥꯏ ꯕꯥꯏ